BJP da Makha Tana Yaobagi Matang asi Tamba Ngamde adubu makhoigi asoibasing semdoksanaba matam kharadi yengkhigani haina Khurai Assembly Constituency ge MLA L Susindro na phongdorle wafam asing asi BJP Khurai Mandal na sinduna Khurai Tinsit Lambi da leiba MLA L Susindro ge yumdagi Khurai Popular High School Ground Fawba satkiba Har Ghar Tiranga rally da mahana phongdokhibani Thoramadu da MLA Susindro na Makha Tana hai BJP asi phataba party amadi natte adumapu party asi bu lusing libasing gi marakta asoiba kaya ama yawi haiki Mana Makha Taraduna BJP dagi toktuna independent oina Mikhal thengnanaba miyamna taksilakpa kaya lei adubu matam kharadi yengkhigani paliba lengak asina miyamgi aningba apamagi mayokta leiraklabadi Makha Tana BJP da leiroi miyangma chatminaba miyambu pelhanba haibasi mihut singi tangai fadraba thogdangni maramduna BJP dagi toklakpagi khongthang su laurakpa yai haina MLA Susindro na Makha Tana phongdokhi Chaningai leitaba ma tholakpa matamda ai maduda cheng bokte ai pina bo hona gane ising thumapa matamda ai kanghanna bo hona bajai gi thabak ne ado masi punamak se taunana bai dang ta hona pa matamda miyam gi support haiba da ka leibina miyam gi support matam khudi maktam da ka le ana ai gi wakhalon di kaisunate sigi ani hom sidang leijaga de adagi ai hen ba sana sagera Hiron Fajabal Lake Kira, Adegi Gari Taugera, building Shira, other than no Tabone, no you ornament, other day Tabonate.